Imis Paodam yang tabiri bukai punamakpu taramna uksabaga loinana khurumjari. Masigi maroibu pauda National Green Crop Program ni makhada school singda sel amasung dustbin yenthoknanaba district administration singda khusenakre. Minister Bisorjina Minister Tokpadi yai imalaiba kaibadi yaroi haikre. Loinana B Bongjang village da water supply scheme ama sangakre. Mapungoiba paumu pizari. Manipur Pollution Control Board na National Green Crop Program gi makhada Eco Club kauba thoram sinduna ngase Manipur da leiba school apunba lising mari chamada check oina lising kunmanga amasong dustbin school college singda yenthoknaba Manipur gi district pumba gi DC sing chairman amasong district Implementation and Monitoring Committee da yenthokpagi thauramama Manipur Pollution Control Board da pangthokre thauramatu da Forest and Environment ki Minister TH Syam Kumar na athoiba michung Educational Minister TH Radishyam amadi Directorate of Environment ki Director Y Nabachandra anina khanaba michung amadi Manipur Pollution Control Board ki Chairman N Radishyam na thauromapu oina sarwyaki thauramgi athoiba michung ki warol piraduna Minister TH Syam Kumar na haike air pollution noise pollution water pollution laina kya thore masi khuding maki daita si ko punna maleng lepak ate to bugumna Manipur dasu Manipur Pollution Control Board na so bada to biraga hai ba thor masi pangthok dana tongan ba ko college sing important ba chhatra sing important ba amadi officers sing different stakeholder megi tongan ba officers sing Infal Iski Reserve Forest Area Nomaijing Chingkhongki Forest Area da lam khopsel lambasing hangdokna bada khangan khrabaso masi ayuk Infal Iski masing yamba police amadi forest bibaki miyoi singna takthokre aduga khetri bengun mamang amadi awang chingda leiba yum humudra rom JCB sizinaduna takthokre hairi aduga takthokiba aduda khetri bengun primary school amadi Sajalgi office su yaukre hairi aduga sarkarna yumsing adu hongdokhinaba hukumgi mayokta all Manipur Muslim Organization Coordination Committee amadi masiga chaminariba organization singna ngarangdagi Infal East area da pungkun marigi total shutdown chathagibada maduda Infal East ki lambi singda u paisinduna tiar mai thaki aduga ngasi ayuk encroacher sing takthoknana balakpa police sing miyamna thingbaga loinana nung nasingba thomjilakpadagi police na irang laksinba honabada tear gas kapkhre khetri bengun mamangda police na tear gas kapada MD attempt sopadagi hospital da laikana khre police singsu nung na panbadagi asoban kya yauki hedi amaromda amokok na Infal East district da pungkun marigi general strike chathakiba makha chathaduna tang marigi ahing nongyai fauba pung nifun nipalgi general strike kaukhre Banasi mamangda sarkar ga MOU sign tongnakraba matungda ngammi matagumna yumgi takthokibagi mayokda chathakibani hairi Forest and Environment Minister TH Syam Kumar na haikre lengangna reserve forest ki area da lam khopchin ba kudingmak amata khaktana takthokani ngasi minister gi office ta pangthokpa pawgi mifamda minister na hai lengangna english ngani 15 dagi hauna leptana eviction tawbagi thabak chathaduna lakli masida jatbijat dharma gi khenaba karigumba makhal amata khaidana tungi mirol gi khallaga amadi environment kanana ba eviction gi thabagasi chathabane minister na hai ngasi nomaijing chingi awat singi reserve forest da lam khopchin basing takthokpa haure mamangda tongan ba mafam chamaga kunthra mangada takthokre makhatana warning pidana reserve forest ki area da lam khopchin basing takthokpa gi thabak satharagani eviction tobada sokhiba mayum leitraba singi mayum sanana ba CM ga tanaraga cabinet ta puthoktuna khanaragani paugi mifamada da forest department ki makok thongba official singsu saryakhi jati mana community mana koisda nuaitaba government department da nuaitaba amadi pendaba amadi singna tobigano tawribase tungi minogi dama tawjabani amadi environment gi dama tawjabani kana gi reserve forest manungda laisang oigera school oigera yum oigera kana oigera
Isa first manung the any kind of meme again. See the silent building to the motor. Without any warning. Lokokani hai na ngasi media ki thongda manipur prajam yam appeal tawi. Aikoi mioiba jatina nungaiba punsi nungsangna leinanaba hakchang fana leiba haibasi yamna maru oi wafam asing asi hata minuthongda leikhidraba Maulana Nasiruddin Charitable Trust na sinduna pangthokba Mission Diagnostic Laboratory sangabagi thauramda World Minister T.H. Bisorjina haikibane mioiba aikoina nungaina leinanaba asigumba diagnostic center si linkhatpirau aduga Kanagumana doctor na laying bada kangbangam daba layong kaya matching gi mateng na kangbangami aduga doctor singna refer tauropada khulai leitana hanjin test amadi check taurobasu result puthokpa ngamdabasu yawi masi thoktanaba afaba makhal gi technology khulai sizinaba appeal tauri amadi sarkar asina su hakchang fana leinanaba hakselda ahenba midyeng changduna lakli haina phongdokhi thoramatuta ex minister and mangisu saryaki World Minister T.H. Bisorjina Manipur gi ngamkhai paringda yengnari ba sida lengakna Manipur gi lam yetum matonda pakpa ama fawba piroi amadi lengakna Manipur gi integrity gi matangda karigumba makhal amatagi yasinaba tawroi politics tokpadi yai imaleba kaibadi yaroi haikre wafama singa se Imphal da pangthokpa thorom ama yawba lakpada minister ga Paumi singa akhanaba unabada minister na phongdokhibane Mahana hai India gi Prime Minister yauna kendra gi makuk thongba luchingba kayana Manipur gi integrity ka heloi haina hanna thajaba pirakre amadi laktuna phongdoklamkre BJP gi National President na hojik oiriba phibam gi matangda karigumba amata hairamde haiba gi matangda sengdokladuna minister na hai Northeast ta ahanba oina famba tole baithak sarkar asina kari tawkhre prajana kari pamli awarapa leiba sing Punna Kananaba Thorom Yawba Laklambani, Northeast ki Chief Minister Singh Yauna Hanba Waina Manipurda Tobani Amadi Thoromase, Labana Maramoiraga Lengakna Border Pillar Yangsenba, Sem Kiba Committee ki Kongset Tintabani, Hosi Fawi Oina Chayetnaba Ase Chapsana Henjilde Haibagi report Laitri Aduga Chapsana Kangdonaba Atubada Committee na Yangsenba Chalagani Heidi. I could later put doubt put them up to Madu Sanguna Sarkana Committee Seme, Hiribung Sagi, Amichazi, visit Lakwasi, the Podileto Givani, Yamna, to Namakala Committee, Yang Changani, Lalame, a Lam Amagi Masiram, even single ins, not about pins about the compromise on Late, politics talk with nobody, Emale Bakti Kai, Yaro, I have a chair, I could Subsaba, Sarkas, Stani, Slogani, Aishagi Suni, I have a chair. Tha khudingi lupa chani piba All Age Central Pension Scheme gi sanpam pikpana atuba matamda center na khannaraga hengatna ba honaragani haina Social Justice and Empowerment ki Union Minister of State Ramdas Atharwadena Paumi Singh da phongdokre Union Minister asani Imphal da thunglabada Babu Parada leiba All Secretary ki Conference Hall da pangthokpa Paumi Singh unaba amada mahanamakata na hai state asida All Age Home gi NGO taragataru masigi makada mioi chahum kunmanga leiri amade mobile range ani hangduna All Age Pension Scheme gi makada mioi chani marifu humdoida tha khudingi All Age Pension Lising amamam phangli aduga Central Pension Scheme da halweraba mioi lising yankai manga chani nifuga tareta tha khudingi Central Pension lupa chani piri state ki budget gi halweraba mioi lising nifu manga chamapal somna Nepal da All Age Pension Scheme oina lupa chani piri ba senpham ase hojiki matamda apikba senpham moibana athuba matamda hengathannaba honaragane National Highway Sing Sem Navida Magda Union Minister na Lupa Crore Laktara Sanction Toduna Semgat Naba Tokre Center da Hojik Paliba BJP na Chungshin Naba NDA Lengagasina Lepagasi later Lairaba Awana Taraba Singi Damagda Unaba Asida Social Welfare Minister Namcha Kipjen Yauna Mari Lainaba Official Singsu Saryaki Tungda Union Minister Asina Manipurgi Governor Dr. Nasma Heptula Amadi Manipurgi Chief Minister Nongthomam Biren Unaduna State Asigi Oirakliba Chakwat Tarangi Matangda Kumna Kanaki. And that's problems I can discuss with Prime Minister and consulted the ministry also. And definitely I should be help to the Manipur state, which things are pending here. And now our government, India government, is also very strong government. The Prime Minister is also very strong. And we are also working for the poor people, for all the peoples.
Raja Sigi Tongan Tonganba Organization Kayana Ichauna Sohol Labasingi Tingbang Oinaba Mukhyamantri Relief Fund Tongan Tonganba Senpham Kaya Dan Tokre Punna Lag Amaga Lising Marifogi Senpham Adu Mukhyamantri Gi Relief Fund Dan Tokibani Hairi Dan Tokiba Singadudi North East Social and Economic Empowerment Amadi Ibudo Margin Kubam Kanba Lubna Lag Amaga Lising Kuntra Dan Tauke Masida Natana Aided College Teachers Association Joint Teachers Body of Eskula Women College Nambol Waikomani Girls College Thawal Southeast Manipur College Komla Thabi Amadi More College na Lupalising Yankai Dan Tauke Senpham Singh Adu Mukhyamantri N Biren Masamakta Khusena Kibada Biren na Makoida Apen Bafungdokre Hari BJP Manipur Pradesh ki Machin Chatpa Chongtham Bijoyna Haikre Handak BJP gi National President Amit Shah Manipur da lalam kiba ado vote khaktagi natana Manipur gi rajniti amadi mikal da chauna positive direction da ahong malaktuna Manipur kalongna bagi damakta ni wafam asing asing nungtil dal gi office da paumi singa unabada bijoyna phongdok kibani bijoyna makha taraduna BJP na lepa ki fanaba thabak tawbada bota wakal midyeng thamlaga tawde khodamoina Narendra Modi sarkar na chahi mari mapung farakpada demonetization GST na khudakta akaiba piragasu tung koina kananaba pinanabagi damaktani haiki Tenopal district ki manung chanba Myanmar gi border mayada leiba bi bongjang village da 11 Assam Rifles Moregi Civic Action Project ki program makhada sakiba liter lising taragum doi changwa chanba water supply scheme ama ngasi 11 Assam Rifles Moregi Major Aryan amadi khunadu ki chief ngamsom baite yauna sangakre sangabagi thoramadu da khunadu gi myoi kyasu saryaki aduga khunadu gi chief na 11 Assam Rifles na khunasida water supply scheme ama sabibagi damakta thagat pafungdoki Ngasi nungtil pung amarom tabada Kuyatong Pukri achobada nupa amagi asiba hakchang tawkholakpadagi police na lokhalaga rim smoke ta thamkre chahini fumanga yankairongi lengni aduga t-shirt asangba lili formal khongra oma seli hairi Cycle Assembly Constituency ki manung chanba Hanana Senapati District ki haujingna Kangpokpi District ta leiriba Kongbal Tangkul Village ki lam khopsin khre haibagi matang da ngasi achum desam Tangkul Kongbal gi chief akhui jingmek amadi khullasi ki miyam yauna paumi singa unabagi mifam ama ngasi pangthokre paumi singa unabadu da Tangkul Kongbal Village ki chief akhui jingmek na hai khullasi ki mamang thangbada leiriba kuki singna khundaba Tingjang Kulgi Chipna Tangkul Kongbalgi Lam Oriba Chingi Matakta Makoigi Halaman Singi Kubam Oinanaba Lam Karapi Bio Haibadagi English Ngani Tareta Lam Karapiki Adubu Lam Piraba Matunga Makoina Henba Lamasi Asumasum Hopsalapadagi Loinana Yansang Napi Tazilakpadagi Kunjasing Toraktuna Lamgi Matanga Yanaba Torakle Aduga Kongbal Tangkul Vilesasi Miamna Kanaraga Maharani Logs Sunulok Ladiba Mafamni Maramaduna Lam Matangda Sayetnariba Siki Matangda Yengsin Binanaba Memorandum Ama Summit Tokre Community Anigi Marakta Chayetnaba Lebana Community Riot Tokdanaba CM na Honabiyo Haiki Manipur ge se amata oina economically or in any field equally hill tambak ching develop tomin naba haibigi policy mayam program mayam paikat ga leibasida khunjina authority ma leib respect the way haibadagi ahan bada memorandum si concerned authority the chief minister the piraga as intervene to virga afaba lomda conflict amata su leitana confrontation ma su leitna loisin bi yarabadi Manipur Building and Other Construction Workers Welfare Federation WWF ki General Secretary Soibam Biramani na haikre MOBC WWF na Manipur Sarkar da Welfare Board WB na matam sangna dagi pithok pangamdana lakpa pending benefits sing amasong smart card ki matang da June 19 da kaukiba press conference adugi paukum oina Manipur Sarkar gi Labor and Employment Commissioner Thangjam Gopen Meitena Sinmi Singhi awabasi ubiduna Federation gi President amasong General Secretary ga wari sanarba matungda matam sangna panduna leiriba hana screening loikraba English ngani taramanga gi wathauba pending benefits adu chaliba July gi tang 13 fawgi manungda sungsoi soidena pithoklagani aduga English ngani 13 amadi 13 ki screening amasong selection athubada loisinduna amukta da pithoklagani haibagi achetpa thajaba pirakpadagi July 2 dagi tawgani haina tawramba mass agitation adu makha taba pawma laktriba fawbadi matam kaktana yeithokle haina kendra taruki
केंद्र हुमफूगी मेंबर यूनियन सिंगदा पाउजिल पिरकली लोइनाना हाइरिबन नुमिदा सि फावगी मनुंगदा हाइदोकिबा वाफम सिंग ngaktaba thoklabadi makhatana akanba khongjang sing hanagumna semsaduna leinabsu federation gi maikaidegi miamda appeal tarakli wafam singa se manipur press club ta pangthokba paumi singa unabada soibam biramanina phongdokkibani biramanina haikibada thajaba pirakpagi damakta commissioner thangjam gopen meiteibu federation gi maikaidegi tobimal khangba udli haibaga loinana atai mapalgi welfare board amagumna manipur gi su ningthina kanglon chumna mapung fana simi miamgi khanba welfare board ama ohenbiyo haiki Manipur ga Myanmar ga tainariba ngamkhai gi saruki matangda hojek wairiba lebak miamna mi paiba poktuna leringai Imphal da laglamba Union Minister of State for Home Affairs Kiran Rijiju na Manipur miamga Manipur Myanmar ga ngamkhai gi matangda akaiba amata leite Manipur gi lammangba leite miamna lana thajabani haiba Fongdoklamba wafam ase khwaidagi laibak thibani amadi Manipur bu thausadabani haina all Manipur students and the youth organization AMSYOR gi cherola mana fongdorakli cherola duna makha taraduna hai Manipur miyamna hojik wairiba ngamkhai gi matang asida mi paibagi loinana khoirang khoisauna duna leiringai tanja asida Kiran Rijiju gi thausadaba manba wangang fongdoklamba asina hena miyamdadi maidagi haibaga pangkhak waire asigumba thausadaba wahai asina taklibadi India lengana Manipur gi ngamkhai gi damakta kadai fawba yauna lepiramgadage haibada yamna nungnangningai oibada natana achauba wahangama oire Manipurna India da Tinkibadagi Hauduna Congress ki Jawaharlal Nehru ki tangkaktagi Myanmar da Kabo Valley pithoki masidanatana matam masidagi leptana tamna yumthangnaba lebak singna Manipur gi lamda karamduna Manipur gi lam khopchalakpada ase lepal leitari masi ngasi ngarangdagi wafam nate aduga India lengangna manaba miyeng yengba haitraba Manipur ga thengnariba lebak singna lamkhai lansinduna lam khopchalakpada thengnariba lebak singi Mapukning penanaba India lengangna nachungdana pithokrabasu yare haiduna leithoklabadi lebak irang thoknanaba paujel pibaga pangkhak oiduna mairikpidagi maijawbi olakani amadi khambangamloidaba lanjaw malakani maramasina state lengangna ahenba mijeng changbada natana India lengangna hiramasigi matangda chapchaba wafam ama phongdokpiyo amadi Manipur gi lambu Myanmar na lansinduna lausinanaba honariba ase handokhinaba thabak paikhatlo aduga masigi matangda political party khudingmakna rajniti gi oiba khudong chaba launaba honaba natabada thamoi sengna amata oina Manipur gi damakta lebak miyam gi damak tunggi damak khanduna lepiba mathau tai maramasina chapchana khongpham lepiyo haina cheroladuna makha tarakli Pate Ningthozam Lanleima Elias Rogen Apokpa and Manglem Amadi Apopi Ningthozam Ongbi Taruni Sagolban Chingom Lerakna Ngarang Ikhang Khanghodana Lekhidabada UNLF Amasung Masigi Lanmi Senglop Manipur People's Army MPA na Awang Bathakta Yawolgi Kai Khumnaba Uchari Haina M Sakhen Director Department of Publicity ki Cherolamana Fongdorakli Cheroladuna Makha Taraduna Hai Ningthozam Lanleima Elias Rogen UNLF ki Lanmi Senglop MPA da 2017 da Yaraktuna MPA gi basic military training chahi asema ki December thada loisinki MPA ma oibagi wasak lauraba tungda General Headquarters da assign tawduna tha taruklom leirakhi aduga adubu ikhang khangodana masagi ngamlaktabadagi laikannaba nangdana lekhidabani hairi mahak mathauda pungning changba aduga thaksi khasi phajaba wayam ngangdaba thabakta chilhau thidaba masa mau faba yawloi amagi awangba fibam leiba achangba lanmi amani mahak Manipur gi ningtambabu pamjakiba lukki chana kanglonbu chena ngakiba lanmi amani mahaki aroiba mathau mangam ngasi chaichat July ani English ngani taragani pal nungchil pungmari tabada MPA gi haunabi ikai khumnabaga piduna General Headquarters da pangthokre pate lanleima lekhidabagi aroiba kaina thoram amadi awaba phongdokpagi thoram UNLF MPA gi unit battalion khudingmaktasu nungchil gi pungmari tabada pangthokna khi hairi lekhidraba pate ningthozam lanleima Elias Rogenna Mangjakhiba Pantung Lepaki Ningtamba adu yodringaida ikhang khanghodana manung matam chadana lekhidaba asida UNLF MPA na thamoi songna awaba phongdokchari amadi mahana lekhidabada awaba nanghauriba imung manung maruk mapiza singi awabadasu UNLF amadi MPA su thamoi sengna saru yajari
ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯌꯥꯇꯥꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯗꯦꯜꯂꯤꯗ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ 12 ꯁꯤꯕꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯟꯅ ꯊꯤꯖꯤꯜꯂꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗꯒꯤ ꯃꯄꯥꯜꯗ ꯄꯨꯊꯣꯔꯛꯄ ꯄꯥꯏꯞ 12 ꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯝꯕ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯒ ꯊꯤꯖꯤꯜꯂꯤꯕꯁꯤꯡꯅ ꯉꯛꯂꯤꯕꯗꯤ ꯅꯣꯔꯊ ꯗꯦꯜꯂꯤꯒꯤ ꯕꯨꯔꯥꯔꯤꯗ ꯚꯇꯤꯌꯥꯁꯤꯡꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯊꯥꯗꯣꯛꯐꯝ ꯂꯩꯇꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯆꯍꯤ 68 ꯁꯨꯔꯕꯤ ꯅꯥꯔꯥꯌꯅ ꯗꯦꯕꯤ ꯈꯛꯇ ꯂꯩꯃꯥꯏ ꯑꯗꯨꯗ ꯁꯤꯔꯒ ꯂꯩꯔꯝꯈꯤ ꯃꯥꯒꯤ ꯃꯉꯛꯁꯝꯗꯁꯨ ꯂꯩꯊꯠꯈꯤꯕꯒꯤ ꯈꯨꯗꯝ ꯐꯪꯉꯤ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡ ꯅꯥꯔꯥꯌꯟꯒꯤ ꯃꯆꯥꯅꯨꯄꯤ ꯄ꯭ꯔꯇꯤꯚꯥ ꯆꯍꯤ 58 ꯃꯆꯥꯅꯤꯄꯥꯁꯤꯡ ꯚꯕꯅꯦꯁ ꯆꯍꯤ 50 ꯂꯂꯤꯠ ꯆꯍꯤ 45 ꯚꯕꯅꯦꯁꯀꯤ ꯅꯨꯄꯤ ꯁꯕꯤꯇꯥ ꯆꯍꯤ 94 ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯍꯨꯝ ꯃꯤꯅꯥ ꯆꯍꯤ 19 ꯅꯤꯇꯥ ꯆꯍꯤ 15 ꯑꯃꯁꯨꯡ ꯙ꯭ꯔꯨv ꯆꯍꯤ 15 ꯂꯂꯤꯠꯀꯤ ꯅꯨꯄꯤ ꯇꯤꯅꯥ ꯆꯍꯤ 92 ꯃꯈꯣꯏꯒꯤ ꯃꯆꯥꯅꯤꯄꯥ ꯁꯤꯕꯝ ꯆꯍꯤ 15 ꯑꯃꯗꯤ ꯄ꯭ꯔꯇꯤꯚꯥꯒꯤ ꯃꯆꯥꯅꯨꯄꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯆꯍꯤ 33ꯅꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯕꯅꯤ ꯄ꯭ꯔꯤꯌꯥꯡꯀꯥ ꯑꯁꯤ ꯂꯨꯍꯣꯡꯒꯗꯧꯕꯒꯤ ꯋꯥꯔꯣꯏꯅꯔꯒ ꯂꯩꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯌꯥꯝꯕ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯝꯈꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯦꯞꯅ ꯐꯥꯖꯤꯜꯂꯝꯈꯤ ꯃꯈꯨꯠꯁꯤꯡ ꯃꯇꯨꯡꯗ ꯄꯨꯟꯁꯤꯜꯂꯝꯈꯤ ꯑꯗꯨꯒ ꯑꯁꯤꯕꯁꯤꯡꯒꯤ ꯅꯥꯀꯜꯗ ꯈꯨꯠꯅ ꯏꯕ ꯗꯥꯏꯔꯤ ꯑꯃ ꯂꯩꯔꯝꯈꯤ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯈꯣꯏ ꯃꯥꯁ ꯁꯥꯜꯚꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤ ꯑꯦꯛꯇꯔꯗꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯣꯏꯔꯛꯈ꯭ꯔꯕ ꯀꯃꯜ ꯍꯥꯁꯟꯅ ꯀꯥꯁꯀꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯦꯞꯄꯨ ꯃꯤꯑꯣꯏ ꯀꯌꯥꯅ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯅꯔꯛꯂꯤ ꯀꯃꯜ ꯍꯥꯁꯟꯅ ꯃꯆꯥꯅꯨꯄꯤ ꯁ꯭ꯔꯨꯇꯤ ꯍꯥꯁꯟꯒꯤ ꯁ꯭ꯀꯨꯜꯗ ꯃꯤꯡ ꯆꯟꯅꯕꯒꯤ ꯐꯣꯔꯝꯗ ꯀꯥꯁ ꯑꯃꯁꯨꯡ ꯔꯤꯂꯤꯖꯟꯒꯤ ꯀꯂꯝꯗ ꯃꯦꯟꯁꯤꯟꯈꯤꯗꯦ ꯑꯗꯨꯒ ꯁ꯭ꯔꯨꯇꯤꯅꯗꯤ ꯇꯤꯚꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯃꯍꯥꯛ ꯏꯌꯟꯒꯔꯅꯤ ꯍꯥꯏꯈꯤ ꯏꯌꯟꯒꯔ ꯑꯁꯤ ꯕ꯭ꯔꯥꯍꯃꯤꯟ ꯕꯩꯁꯅꯕꯤꯅꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔꯅ ꯀꯃꯜ ꯍꯥꯁꯟꯗ ꯂꯨꯒꯨꯟ ꯂꯧꯊꯣꯛꯄꯅ ꯅꯠꯇ꯭ꯔꯒ ꯀꯥꯁ ꯁꯥꯔꯇꯤꯐꯤꯀꯦꯠ ꯁꯦꯒꯥꯏꯕꯅ ꯀꯥꯁ ꯁꯤꯁꯇꯦꯝ ꯂꯣꯏꯁꯤꯟꯈꯤꯕ ꯉꯝꯂꯒꯗ꯭ꯔꯥ ꯍꯪꯕꯗ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯕꯗ ꯀꯃꯜ ꯍꯥꯁꯟꯅ ꯍꯥꯏꯈꯤ ꯃꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯂꯨꯒꯨꯟꯅꯤ ꯑꯗꯨꯒ ꯃꯔꯝ ꯑꯗꯨꯅ ꯃꯗꯨ ꯂꯧꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯈꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯄꯤꯖꯔꯤ ꯅꯦꯁꯅꯦꯜ ꯒ꯭ꯔꯤꯟ ꯀ꯭ꯔꯣꯞ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯈꯥꯗ ꯁ꯭ꯀꯨꯜꯁꯤꯡꯗ ꯁꯦꯜ ꯑꯃꯁꯨꯡ ꯗꯁꯕꯤꯟ ꯌꯦꯟꯊꯣꯛꯅꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯃꯤꯅꯤꯁꯇꯔ ꯕꯤꯁꯣꯔꯖꯤꯠꯅ ꯃꯤꯅꯤꯁꯇꯔ ꯇꯣꯛꯄꯗꯤ ꯌꯥꯏ ꯏꯃꯥ ꯂꯩꯕꯥꯛ ꯀꯥꯏꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯈ꯭ꯔꯦ ꯂꯣꯏꯅꯅ ꯕꯤ ꯕꯣꯡꯖꯥꯡ ꯚꯤꯂꯦꯖꯇ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯑꯃ ꯁꯪꯒꯥꯈ꯭ꯔꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯏꯃꯦꯖ ꯄꯥꯎꯗꯝ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ